Tha asigi taradagi taranithoi fauba New Delhi gi Bharat Mandapamda Ministry of Youth Affairs and Sports na Shinduna Pangthokhriba National Youth Festival 2025 da group folk song da AHANBA mana LOURAKHRABA artist Shing Okpagi Thouram ama District Youth Affairs and Sports Officer Dyaso Thoubal na Shinduna WANGJING KODOMPOKPI Sports Complex da LEIBA Dyaso gi office da Pangthokhre Thouram aduda Dyaso Thoubal Deven Moirangthem Dyaso Bisnupur Y Ibe Yaima amadi Physical Education gi Senior Lecturer Manauna Maru oiba mitunglansing oina saruk yakhi Thouram aduga mari leinana Deven Moirangthem na hai Chawkhraba leibak asigi kachin koya pumnamaktagi laklaga athoi ahen tanabada pikhraba Manipurgi mihut oina chatkhiba artist sing asina group folk song da AHANBA position taraktuna lamdam asigi mai puraklibani masina takpadi picture rabasu Manipur asi sana khotnaba khakta natana culture gi lamdasu atopa leibak singdage athoi bani hainasu mahakna makatana phongdokhe sports and culture na kadi pikhraba sana leibak singamdam mai taibani saktaibani sidina na kana leibak chawraba India sa Chawraba India haiba countries da state o ina na tunda si marta paina first karpa haiba cultural reports so not only in sports cultural so paina India ni top kalai haiba adu bayana mai ba dok sa ni kapjuni aduna aina toge artist Many participants in officers in the ASIGI, I will go on in the